ꯃꯌꯥꯝꯅ ꯐꯥꯎꯔꯤꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯍꯥꯏꯔ ꯄꯤꯁꯦ ꯇꯥꯔꯛꯀꯦ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯗꯩ ꯏꯆꯥ ꯊꯣꯏꯕꯤꯒꯤꯁꯨ ꯃꯥꯒꯤꯁꯨ ꯈꯤꯇꯪ ꯍꯥꯏ पारेगी खराब हाँ Hi ma'am kamain tawbirige mayam ngasigi video se aise haidi mayam dang handagi aise thank you so much haining ba kuirabane haidi aigi 500 subscriber cross tawgibado adudagi aise semge na khallaga laaga ai matam phangdadana semba ngamgidre ko ado haidi thank you so much for supporting me ko haidi ai yam thina thajade ko maina mayam naga yengbirakpado aingonda kai haduna yam thina harawe ba harawa haibabu ai yam thina harawe adagi aigi huji 1k su sudore bako 1k sudore ado mayam 1k do suhanbiramo mayam na nungsibiduna ade ai silong da lakpadagi video budi ai se namba ngamdri bako haidi ai do duty chatpa kai tawba sum thaba khara haidi sum chinbagi ko ado semnaba adum honajarakke aisu adum sangakanda aisu adum blog to semge tawbuneba ado hujiki oinadi aise ngaha lakpadagi di semba ngamdre ado aisu aina haidi kai haiduna aingonda yam harawbagi mayamna support tawbibadugi aina thank you hi ge na aise ngahande video semge tawraga sangdabaneba ado ngasi di semage adagi mayamna aigi icha thobiga aina icha thobi thamamaga chatlamdagi video do ada mayamna yam nungsiye angangdo gaina haidi comment mayam tawbirakpado ai su yam harawe adagi icha thobibu nungsibiba mayam busu aina su nungsijai ko haidi mama amana macha nungsiba haje ai khaktagi nate lairiba mama punamakine ba loina mak nungsirine ado adumaina icha thobida su nungsibirakpadu maina aina su mayam haidi yam nungsijaiba ko ado nungsi icha thobido adum ko ai thadokningde adusu haidi yadaba condition haidi yadaba budi natte aise sum aigi exam gumbagi kharasu adum prepare tawge tawba adagi icha thobido ke hadena chatpa gumbasu khara hainaba adagi maron mari gumbasu khara thoknaba na adagi mai papa su yumda leidana ko adai mama na su dum thamamo matam khara yumda dum leijani khoiga main tawra thamambaneba do nungaibadi yam nungaite aisu nungaite mayamna faurido adudagi henna aina henna nungaite bako ado sum hara pise tarke taw haba ado nungaitabado aisu aigi thabakto adai icha thobigisu magisu khitang haidi maron mari thokpa adagi makhong pu chatba haiba haidi sum angang gaido chatpa khotpa sidadi chafam laitabani ne chatpa khotpa gumba khitang maron mari thokpa gumbado haidi khitang thengba adumaina tawba dum yawbagi aido nungaitabane ba ado kano tawraga adum haijarasano adagi aisu aigi tawgadaba singdu khara sasat ma adumain tawringanda tahoge tawbuneba aduga comment tawbirakpadasu haidi comment ma'am tawbiraedana ko ado comment tarakpado aingonda yam thina harawe haidi comment ama duna aingonda kayam value laige hai kanda ai kai haduna khangde aina thagatleba video se dum mayamna yengbire ko khanbada yam thina nungai harawe ado ai haningai leitana su thagatchari mayam bu support tawbibagi damakta adum matungda su tawbiro support to aisu video semna ba adum honajarakke aduga kano tawraga adum aisu mayamgi nungainaba adai mayamnazu support tawbiribani na hujiksu adum tawbiyo matungda su tawbiyo aduna 1k yohanbiramo aduga icha thobido aina thamambaje kuidribuko hapta animta phariba ado aina lakana ma chatpa kai ka hai hodribane ba ado hujikti ma chatpa haireba ko haidi sang na chatleba adu ubadazu hena aingonda yam harawe ba haidi aina thamamba su kuidri ade angang du thuna haidi chatpa khotpaga hairakpado adu yam harawe ado
thank you so much ko support Twbibagi adu ngasi video se de aina asum mayam da smaina ai haidi mayam na support Twbibagi nungai ba phongdok poina sum semjarak pane makha da su ai makha ta na video kai kai semak pa ya adagi mayam gi su kai haidana ya interest oi ba adai kai kai tausi ke sum ai su khalli ba ko ado aisu sum semjarak ke mathang mathang tapna ado mayam su support tawbele pi gano adum support tawbiramo nusi video na subscribe taw biramo 1k yohan biramo aduga ai Echa Thoibi ge video do mai papa na tharak pu video mate mate yauri ba engonda chatpa gi do ado mate kitang hapchalake aduga madi yam nungai na lei buko yumda aina da sida yam tina ma miss tawra le hawre da madi adum nungai na sana dana adum leiye ado video do mate amtang hapake aduga mayam ngasi gi video se swai da loisalage thank you so much for supporting me matung da su tawbiyo 1k subscriber yo hanbiramo aduga ai video su dum thuna hapak na bo honarage aduga Echa Thoibi ge video mate amtang maning da hapake aduga mayam jing minaraga ngasi gi decide loisalase bye bye siapa yang mari kuda tahu babu matau yang dia thong sabi ga Salah. 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 Thoibi salah. Sao pare cái thằng đó mà Nungari ba ngara tho on thana ba nungari ba Thôi, cô đi ngắm gì? Coi cho mà gì? Coi cho nó. Ôi, xuống đâu, quên. Nó vấn đề nhưng mà khác thầm. Thôi nằm mua là lỡ adu pota đi adu tau ram ka adu fu de pada nang shan da fu de mai na adu mang tau boy hekla chen hekla nằm mua là nang ne na hai hele mong de cái này Mầm bay tao vậy mà bay cái tao như này vậy nó không nó khăn rồi này bay tao ơi hết tay yo yo si mana sai ba yo yo Thoibi ba si mana sai ba yo do u bro